Ngashiki Ukhrul Zilla ki newsletter asita ahanbada amasung maru oina kalen tha matam ki law singu singki thotok yamkhisi. Ukhrul Zilla si kalen tha hek hobaga loina na law ki thapak maru oina law khoi pa hauna yi. Ukhrul Zilla asi ayingba mafam oiba ki khun ayambada law khoi pa amasung phauling pa si stage ani oina tauna yi. Ahanba stage may tha manungda tauba sita tangkhurna chihui saw kauyi. Amasung second stage nong chu tha matamda tauba sina akang saw kauyi. May tha matamda tauba sina turen manakta leiba ishing marangkai na phangba lausingni. Chun tha matamda tauba sina nong ngairaga tauba lausing oyi. Chihui saw matam sita thabak shurachu yam komna taunayi. Chuhui saw ki unique oipa feature amadi matam sita khun khutingda jahi ki ahanba phauling ba rituals atu pangthok nayi. Christian lainamak onthok rashu customary propitiation rituals huchik fawpa ningthina pangthok nayi. Kalen thada pangthokpa chuhui saw matam sita thabak khara komba ki nupa sing khoi thipa webs hunting si one of the most favorite hobby ni haibayai. Ukhrul Zilla ta law khoipa thapak si ayamban nupa singna tawbakum thengnayi amasung phauling sina ayambana nupi singna tawnaripa kum uyi. Rigid classification ti leiti nupi nupa pumna law khoipa amasung phauling shu kaya thengnayi. May matam gi chuhui saw amasung chun matam gi akang saw marak sita numit mari mga nungsa yam shapa matam thengna pa sita tangkhul singna khayon la phui kawi. Matam sita yumthong khuting yingkhon shengthok nayi loina na nong chutha ki preparation kaya tawnayi. Ani shubata Ukhrul amasung Kamjong Zilla ki COVID-19 scenario yang minasi. Ukhrul Zilla da Sunday 31st May fawpa ki report si cumulative positive case of COVID second wave si 365 ni amasung active case in 111 oina leiri. Ukhrul Zilla ki cumulative death case si taramanga oina leiri. Kamjong Zilla ki oina di cumulative positive case si 407 ni amasung active case in 28 oina leiri. Kamjong Zilla da di COVID-19 second wave ki fatality leiti. COVID-19 lan thengnaripa sita Ukhrul amasung Kamjong Zilla ta government amasung CSO mayam khutchamnaraga thengnaminari. Atukhak natana bracha mayam nashu isha ki mathau khangtuna seba tawnari. Government na laina asingak thokna pa curfew thamkraba ki tungda Tangkhul Coordination Forum on COVID-19 TCFC na shu Ukhrul amasung Kamjong Zilla ta June kitang nipan fawpa complete lockdown thamkrabani. COVID-19 layang ribasing kitamak oxygen watanaba Ukhrul District Hospital manakta PSA oxygen plant site linkhatnaba identify tawkri loina na June manung da functional tawnaba kanna hotnari. Ukhrul amasung Kamjong Zilla kitamak Shirui khun manakta leiba TK Woodland Holiday Resort si COVID hospital on thoknaba government na approve pikraba ki tungda functional ohanaba thabakanna chathari. TK Woodland Resort si Ukhrul town taki 15 kilometers thapi. 2020 da mafam asi Ukhrul district ki COVID care center oina sichinarami. Mafam asi isolation COVID hospital on thok kadabasi Ukhrul amasung Kamjong Zilla ki ani sikitamakti blessing amani haipayai. COVID lan thengnaripa matam sida Ukhrul Zilla ta crowdfunding kaya tawraga district hospital amasung COVID care center da facilities kaya phanghantu na leiri. Sikkim marak sida ming oina kharap panba tarabati. O Tangkhul Medical Association Atma na Ukhrul amasung Kamjong kitamak lupa lak manga ki chang ki medical kits amasung hithak donate tawpikri. Journalist Janosan Peireina crowdfunding initiate tawraga Ukhrul District Hospital kitamak oxygen concentrator manga amasung Ukhrul ki COVID care center kitamak electric generator ama piki. Atukumna Ukhrul amasung Kamjong Zilla ki society individuals kaya na mateng kaya pituna COVID lansi thengnari haibayai.